Nupa Singgi Chromosome Hantharakpana Khudongthiba Thokhalakpa Yana Leire. Nupa Khudingmakta X amasung Y haiduna chromosome makal ani yawi haibasi pumnamakna khangnaraba wafamni. Makal ani asiki manungda Y chromosome da yawba yamna maru oiba gene na maram oiraga angang oibada nupa oihelibani. Nungnang mapokningai oiba wafam ama oina nupa singda hauzik Y chromosome gi masing tapna hantharakli haina scientist singna phongdoknarakre. X chromosome ga manadaba maongda Y chromosome da yawba yamna maru oiba gene sing tapna mangsilakpagi khudam ama mayek sengna uba phangle matam khara leiragadi hairiba chromosome makal asi masing hantharakuna mangkiba yabagi phibamda lei haina thizin humjaliba miyoi singna phongdorakli. Report amagi matung inna jahi million 13 gi matungda Y chromosome mapung phana mangkiba yabagi phibamda leire kanagumbana jahi million 13 haibasi yamna sangma matam oiba maramna thoidokna nungnangba pokningai oide haina khanba yarabasu Hauzik Y chromosome masing hantharakpagi thawong asina nupa oibasingda haksel gi oiba khudongthiba kaya marom mayok nahanba thengnare wafam asi Cell Journal da handakta phongkhibani. X chromosome da chawrakna gene 58 lom yawi adubu khara hena pikpa Y chromosome dadi supnagi gene 65 rom tamak yawi. Jahi kaya lisang sitna thizinduna lakpada Y chromosome da yawba gene singi masing tapna hantharakpa thengnakhi. Hauzik oiriba phibam asida adumak chathaba tarabadi jahi million 13 gi matungda Y chromosome mangkhiduna amuk hanna uba phangdabagi phibamda leiragani hairi. Y chromosome da yawba UTY kauba gene amana miyoibagi immune system mathau ningthina pangthokhanbada achauba thodang lawi karigumba gene asi mangkhiba tarabadi immune system da yawba cell khara mathau tawba lepkhiduna tongan ba laina kaya pokhalakpa yabagi phibamda lei. Laboratory da changing tawduna yengbada Y chromosome yawdaba uchi sing heart ki phibam khongjal yangna sokselakpaga loinana tumor gi size hengalakpasu thengnakhi. Y chromosome mangkhiba yabagi phibam asi mataw karamna ngakthokadagi haibagi matangda report amana hai maikhu sizinadaba air pollution amasung hakchang sokningai oiba chemical singdagi lapthokna leirabadi nupa oiba singda Y chromosome masing hantharakpagi thawong asi khara makhai khongjal tapthahanba ngamgani. Maram aduna maikhu sizinabagi hainabi thadokpaga loinana akoibagi ising nungsit senghanaba thorang lokhatpa amasung chang naina hakchang sajal tawduna machi oiba chinjak machal suna chabagi tangai fadaba lei. Thizin humjaliba singna lungs ki laina layengbada sizinaba drug makhal khara Y chromosome masing hanthahandanaba hotnabada sizinaba yagadra haibagi matangda changyeng tawnaba hotnari.